ngasi samai tawbane pung baro khare helakpada ko baro makai muk tarakpa saida koi paw se phangko baro kitang helakpada pawm phangbani maramdi angang ahum dak se saina tawduna kana gumba sakhang daba karana angang kunmuk iko ven amada haraga satpada samai taw ahum mamdi songra ure haiba paw malak madudai koi gi Nambol Police Station ki OC aduga atay officer additional SP atay team mayam ama sanction-nadan tawda angang se thengnare koi somda kaino pukhale nupi thana sing yauraga ko adumai tawrakanda angang se statement lawda moigi wahi wata sida kitang wari sida moi ahum sigi amana haibaga amaga haibaga khara khenarakpa adagidi khudam moina moi ahan ba haibase कोई साइना स्कूल दे यूनिफॉर्म चटपनी अदुदा गाड़ी से लाए ला गाड़ी अमा इको वैन अमा लाए अदुदा पिकनिक चलुसे मोय ममिंग से कौरे मोय मसक खंग मी माले है मार्क से उपे मोय नदी खंगद्रे मोय दी खंगी ममिंग कौरे मोय अनि की ममिंग अतैदी पिकनिक चलुसेरा हाइबदा मोयना यायदना अदाइना मोय से पिकनिक चटपदुदा यादना मनुंग चलदे संगुकांदा मनुंगदा अंगांग 13 अमगा लोइना अंगांग मचा 13 से फिमु सेले aduga kanode nupa aniyam ga moi punna tarama panje gari oben manung si tongame pura satpasida moina chingnarakna lambi dagi thong se kano tawrakanda saina songda hobani adana hai thong chin to ko adugum mase lakpa ada ahan bada adagidi mathang ahum se hainarakanda moi gi phi si su adugi mamang se moina pura ga lakpa se songda dringai da koi uniform set ise school gi Sina taba dress atopa noi hongdolo oadana noi mari mata kana kana lai kana ida hongdo ke ada koi kanom gi ta sangi niyam gi ta sangi na adai changaga angang hum sigi mari mata angi yumda su changaga moi ahum je phi se school uniform se du hongdo aduga muksu tongaga lai haire aduna wari se kenar pase moi ahum se so manarak taba adagi kaidagi kamai tawno mi singdo kamai tawi kun mukto kayam saubo mino kayam pikpa mino nupa kayano nupi kayano question sing ke kitang koina koi somwari sanaba horakpada khenaba lab mi ahum subanina photo asengbo argadi chana harakane de khenaba lakpade phone hangbada koi gi angang aniyamna na SCD koi isena somai hai se tawbani koi yumdai tolakpada ngasi di class yaugum se koi ru sedana yumdagi atum uniform dress nataba dress se hapagala amni hayaba maramdi koina haise thaja bidaba mi yauram basu yai koi gi question di school dress da school ka ba nupi masa ahum si mioi kharana kidnap tawraga pura matungda moi gi mari mata da pusillaga uniform hongo aisibu honari thaba masi oiba yadaba amani number 1 koi adum logic ta mayam gi da thaja bibra adum yengbiro second magi mani amgi yumda dress hongto ali mani sina moi ahum maki dress se thambra setna ba ko mi ahum sigi manungda angang nupi masa magi mani gi yumda phi hongal leba ko school uniform je moi yumda moi ahum maki phi je kamai leiba sigum question kara lakpa dei je koina hangbate gi je moi adum haidole koi je koi besa se dana tawraga adum yumdagi oina dress se खाव मनुंग दा हापा लाबनी अदुगा मोई मने गी तुदो होंदो ओगा कोई बेसा लुमनी नुंगदिन जे यौर कांददी कुरेन करी कुमनी क्लास याव दबगी अमा मा हाय कांदा कोई जे सुमाइना हायरसी अदना अंगांग